Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Manipurgi Governor A.K. Vallana Morehda Chatuna Securitygi Feebam Yengsinkhre. Chief Minister na Library amadi nauna sariba salanthonggi Feebam Yengsinkhre. Paktaknana hauramba popi pambi sing yantatkre lautang sang oina sizinaramba singsu mai thadokre. Pau sandona pijari. Manipurgi Governor A.K. Vallana Morehda Chatuna Securitygi Feebam Yengsinkhre. Manipurgi Governor Ajay Kumar Vallana Vora Town Morehda Chatuna mafam adugi Securitygi Feebam Yengsinkhre. Manipurgi Governor oina wasak lauraba matung Churchampur amasung Moirangda lanjenaduna leribesing unakraba matungda ngasi Morehda chatpani. Myanmarga yumlo nariba town asida hauziki oiriba Securitygi Feebamgi matangda Assam Rifles, Manipur Police amadi mafam aduda leriba Central Agency sing yawa apunba mifam ama pangthokre. Tungda Moregi tongan ba CSO singasu unaduna makhoina thengnariba khudongchadaba singi matangda wari sanakre hari. Chief Minister na Library amadi nauna sariba salanthonggi Feebam Yengsinkhre. Imphal-gi Nityapa Tuthekta leiba Manipur State Central Library bu National gi thakta semgatnabagidamak Chief Minister N. Virena hakthengnana Chatuna Yengsinkhre. State asigi haurak leba nahasingda reading habit hengatnahannabagi pandamda nauna semgatkadoriba Manipur State Central Library asibu hena masak thoknabagidamak ahenba infrastructure amadi modern facility kaya amasu haplakadori. Masina haurak leba singda reading habit lehenbata natana wakhal losing hengathanbada mateng oigadori haina Chief Minister na haiki. Yengsinkhre aduda Work Minister Govindas Konthozam yauna Kumbigi MLA Premchandra Moirangi MLA Santi Kakchingi MLA Rameswarga loinana mari lenaba Department Officer singsu saruk yakhi. Amaromda Chief Minister na luchingduna Imphal to Rail gi Maril da sariba salanthonggi Feebam su hakthengnana Chatuna Yengsinkhre. Paktaknana hauramba popi pambi sing yanthatkre lautang sang oina sizinaramba singsu mai thadokre. State lengana paikhaliba War on Drugs campaign gi manung channa Senapati amadi Ukhrul District ki tongan mamupam singda tharamba popi pambi sing security force na yanthatuna manghankre. Hiramasiga mari lenana Chief Minister Nongthambam Virena social media da thagalakpa warol amada hai. Ukhrul District ki Longchang Baifai Police Station na konba Pali Chingsangda Lam Ekar Maudrada Tharamba Popi Pambi Singh Manipur Police Taruk Suba Manipur Rifle Taranipan Suba Assam Rifles amati Forest Department ge apunba team amana yanthatuna manghankre. Loinana mafam aduda leramba lautang sang tarani thoi amasu mai thadoktuna manghankre. Popi Pambi tharamliba asikamari lenana police na FIR amasu laukhakre. Security force singna haribe thabak asi maipakna chathabak ngamkhibagidamak thagatli haina Chief Minister Nongthambam Virena phongdorakli. Nakal amaromda Senapati District ki Khabung Singsangda Lam Ekar Taramapanda Tharamba Popi Pambi Singh Senapati Police Forest Department amadi Executive Magistrate ki apunba team amana yanthatuna manghankre. ASP National Highway gi mityeng makhada Senapati Henbung Tadubi Mau amadi Maramgi Police Unit singna drone sizinaduna Khabung khulgi mina khangnadriba mafam singda thidoktuna Popi Pambi Singh adu manghankhibani. Hiramasiga mari lenana makhatana thizinaba FIR laukhakre. Popi yanthatpagi khongthang asi security singna matam chana pangthopa ngambagidamak Chief Minister na thagatpa phongdorakli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Maitei kuki anigi marakta thokliba irang asina maram oiraga Manipurda khundaminariba kanglup khudimak awaba mayoknare haina wongnawsang kasarna phongdorakli. Haukiba mamang chahi lising ani kolhumdoigi me ahumdagi haukiba Manipurda thokliba tha kun suraklaba maitei amadi kuki anigi marakta thokliba irang asina maram oiduna Manipurda khundaminariba kanglup khudimakna awaba mayoknare. Khotlai paibasingna lan tongnarabasu chawkhat thaurangi lambida thingumsi haina Indigenous Peoples Forum Manipurgi President Wongnawsang kasarna phongdokhre.
Wafam asi ngasi Kamjong District ki Phungfar Subdivision gi Muirei Village ta Tangkhul Rising Youth Football Club na sinduna anirak suba All Tangkhul Village Level Men's Open Volleyball Tournament haudopaga mari lenena athoiba mitunglengi warol pireduna phongdokhibani. Ngasigi thauram aduda Indian Bank Uripok Imphal Branch ki Wungwar Masangba amadi Yanggangpokpi Police Station gi OC Yangmai S Simrena akhanaba mitung oina saruk yakhi. Tournament aduda team 18 na saruk yakhi. Wongnangsang kasarna makhatana phongdokhibada lamdam asida Kanglup anigi oiba irang yamna kanna thoklabasu school college thingjinba ban amadi blockade tawbagi khongjang changsinbiganu. Ban amadi blockade toba asina lamdam asigi chawkhat lambida yamna chawna apan piri. Irang asi nongmadi soidana loikhagani adubu lamdam asigi chawkhat lambida apan pirabadi nongmagi leibak miyamna awaba hena thengnaraktuna hiram khudimakta sontharaba Manipur ama oirakani habadu khangminasi haiki. Uyok chingda security sing leinaba lambi sembagi khongjang changsilamba adu handokre. Imphal East District ki Lamlai SG Yanggangpokpi Police Station ki manung chana leriba Uyok Chingda Kuki terrorist singna makon saduna leiraga thangnaba maitei khun singda nongmai amadi bomb kap sinduna yamna toina landarakhiba adu Manipur langna takthokpagi thabak paikhatuna mafam adu yowa phawa lambi semduna Central Security Forcing leihanduna Yanggangpokpi Thamnapokpi Sana Sabi amadi Savungkhok khunaugi khunja singna ahing yarektuna khongjang changsingkiba adu numit mangani gi oina handokre hari. Yanggangpokpi Village Development Committee gi Secretary na pauche asida phongdorakpagi matun inadi hiramasigi matangda ngasi ayuk pung 10:30 taba matamda Yanggangpokpi Police Station da Manipur Police ki DIG Herozit Imphal East Additional SP Herozit Yanggangpokpi Police Station gi OC Imphal East Police ki SDPO amadi BSF ki masak naiba thaupuba ama yauna khun marigi khun pubasing maira paibi sing amadi palem nonga dagi luchingba sing yauna pangthokiba mifamda khunja singna lenga ki mafamda thamleba dabi sing adu thabakta onthokani haina thajaba pibadigi numit mangani khongjang handokpa haina yanakhibani hari. Khunja singna thamkiba dabi sing adudi Yanggangpokpi amadi Thamnapokpi Uyok Ching mathaktagi kuki sing leishinba asi lauthokpa ani subada lambi semliba asigi awatpa saruk sing loishinba loinana ching mathakta permanent camp ama Imphal East Administration gi leiba CRPF natraga BSF oina leihanba ahum subada Natum Ching Dasu Post ani Imphal East Administration gi makhada CRPF natraga BSF hangdokpiba aikhoigi maira paibi singna changsilamba khongjang handokpa hain loinana lambi semagi thabak asi numit mangani phawagi manungda pangthokpiba amadi manga suba warepta karigumba thabak sing asi numit mangani gi manungda thabak oina pangthoktrabadi makha taba akanba khongjang Manipur da leriba COSO sing amadi maira paibi lup singa khongjang changsinba asini. Ngasigi mifam adu maipakna pangthokpa ngamkhiba asi Lamlai Kendragi MLA KH Bomchana achoba thodang lobi khibadagini loinana MLA na lokhiba thodang asibu ngasigi mifamda saruk yakhiba khunja marigi khunja singna thagarpa phongdorakli. Hana forest guard launabagi exam result haidoktringeda nauna launaba exam pangthokpiganu haina somena phongdorakli. Ing kumja lising aniga tara mapanta pangthokiba forest guard launabigi exam result haidopagi mahuta nauna notification thoktuna exam amuk hana pangthoknaba thorang tawribasi tawbiganu haina joint candidate forest guard lising ani tara mapangi maiketigi lenga ki mari lenaba singi pukning chingsilakle. Hiram asiga mari leinana ngasi Manipur Press Club ta pangthokpa paugi mifam amada joint candidate forest guard lising ani tara mapangi secretary Maharabam Somen Singhana paumi singda phongdokhibada sahi manga gi mamangda exam lokhibagi result haidopagi mahuta nauna amuk chaliba January 12 da exam tawgani haina thorang tawribasi laibak thibani. Mahakna makhatana hai ing kumja lising ani kulhumdoi gi May ahumdagi haurakhiba irang asina maram oiraga candidate lising tara henmana apply tahodre aduga chahi henmana maram oiduna nauna apply tahodabana maram oiraga candidate kayagi mangbagi fibamda hauzik leire maram aduna Manipur lengakna hiramasigi matangda lengakna miyeng changbiduna mamangda exam pangthokhiba adugi result oina haidupiyu haina phongdokhi. Imoinu ahongbi ira thawni amadi kaboi phurupki gan ngai kumhaina lakpada ipsana yafa pauzal piragli.
Kanglaipak Kunai Asigi Yelhomi Oreba Mioi Furuki Imoinu Ahombi Irathoni Amadi Kabui Furuki Gangai Kumaina Lapada International Peace and Social Advancement IPSA Kanglaipak Manipurgi Mayai Loisang Amasung Masalo Shang Singi Maiketegi Yaifa Pausel Pizari Haina IPSAgi Headquarter Gi IPR Secretary Akoizam Bisorjitna Presta Thadoropa Cherolamana Hari Gerald Asinahai, Langilarembi, Ima Imoinu, Chahi Kudingi, Waktingi, Tarani 20 Panba, Yafa Koronumit, Asida Pangtotuna Lagli. Kumja Kudingi, Yumtong Changduna, Tauzal Lanbu Yelibi, Taibang Punsida, Tatna Tana Yadana, Loineribi, Ima Imoinu, Ahombini. Thoram Asigi Maru Oiba, Nunge Wakalona, Kunai, Asigi Nupi, Kunaibu Hena, Tamjanafam Oihali. Taibang Mioibagi Yumling Kuling, Yumban Kaibal, Chaksa Yuthak, Chanalon Chat Kayabu, Tamjanaba Amadi, Semjanabagi Damak, Lambi Ama Tamlambini, Haina Loba Yariba Ima Imoinobu, Taibang Aquina Chena Ningzaduna, Ichak Iral Nada Yektapina Biba, Taibang Yumtong Kudingi, Irat Tauzal, Tauzaduna Numid Asibu, Maite Yumtong Kudingna, Lisang Sitna Pangtotuna Lakli. Taibang Lambigi Kanglon Takpiduna Imung Amapubada, Nupina Logadaba Taudang, Mayek Sena Takli. Ima Imoinugi Waridagi, Tamjanafam Oiduna, Kanglei Kunai Asigi, Yumbu Rembi Singna Loshinduna, Kunai Asigi Nupi Singi Tak Hena Wangnaba, Taudang Lominarasi Hari. Relief Camp Taleriba Nupi Angang Sing Amata Sep Oidre Mari Lenaba Authority na Miyeng Changbiu Haina, UWRD na Fondorakli. Relief Camp Taleriba Nupi Angang Sing Amata Sep Oidre, Masa Matanda Sizaba Kaya Ama Yawar Libasi, Lengakna Karimaram Gino Habasi Muna Kangfam Toi. Mari Lenaba Authority na Miyeng Changbiu Haina, United Women Rights Defenders, UWRD na Apil Toragli. Wafamasi ngasi Manipur Press Club ta pangthokiba paugi mifamda United Women Rights Defenders ki member Hawizam Nita amadi Ningthozam binana phongdokhibani. Wangang loisingna makataraduna relief camp ta masa mathanda sizaba tahaidaba kaya amatarakli. Maru oina nupi angangsing suicide torakli. Karigi asigumba thodo kaya si thoklolibano haiba lengakna kupna nainafam thoi. Masida natana nong makangdana potchegi mamal atia pakna wangkhalagri. Relief camp ta leina mata masusing mahei tamhanaba hotnariba laita laira singi oinadi masi thengnanaba hotnabada khudong chadaba kaya mayoknari. Ngasi relief camp ta suicide tobagi paukta riba asi makhatana tarakloi haningai leti. Awabana helaklabadi makhatana masa mathanda sizabagi firep lorakani habagi chingnaba leire. Maram aduna Mari Lenaba Authority Singna Kupna Miyang Changbiu, Yangsin Binaba Leitraba Amagumna Kavarwala Singna, Loning Ba Maongda Hengatning Ba Potki Mamal Hengatuna Leri. Masina Mapuroiba Yaudana Imung Chalairiba, Lairaba Imung Singdadi Awabada Awaba Oheli. Masing Yamlaba Security Forcing Lena, Micham Kaya Ama Nupi Angang Sing Kanbangamdri. National Highway Sing Dasu Tingbinaba Leitraba Amagum, Ngahak Leitana Ban Blockade Atari. Miyamna chathok sasin tawbada khudong chadaba kaya mayoknari. Awaba mayoknaba asigi manungchana hakselgi amadi education gi lamda ka hena sokchinduna angang kaya school drop out fawa tawnari haiki. Accidenta amasire ani soklei. Ngarang numidang pung nipan lom tabada Hairok Wangzing Lambi Parengi Thobal Police Station gi manung chanba Wangzing Awang Laikai Khodambada Tata Magic number MN04A 5766 ka Honda Civic number MN04B6 082 amaga thomjinabada Honda Civic thoropa miyoy ama laikhidre tonglakpa ani na soklei. Police ki pauna hai laikhidraba miyoy adugi maming Laisram Deepak chahi kuntaruk apokpa Sagi Rose kawi Hairok Patri Ngarauthel lekai dagini aduga soklaba ani aduna Khundongbam Arun chahi kunipan apokpa Risang Hairok Patri Ngarauthel Salam Lairak amasung Khundongbam Raju chahi kuntaret apokpa Amika mahaksu lekai adudagini makoi ahumak Thobal District Hospital da pukhatlaba matung Deepak na laikanaba ngamdana laikhidabani. Pao asina makhatana hai Tata Magic aduna Wangzing dagi Hairok tamna thorakpani aduga Honda Civic aduna Mayok nabalamida thorakpani. Police na BNS lising ani kulhumdoi gi makhada case ama laukhatlaga Cheneriba Tata Magic ki driver adu fagat khre aduga laikhidraba miyoy aduna Janims ki miro sangda postmortem examination tawraba matung imung manungi miyoy singda khusina khre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maru eba pau amuka hana pizari.
Manipurgi Governor A.K. Vallana Morehda Chatuna Securitygi Feebam Yengsinkhre. Chief Ministerna Library amadi nauna sariba salanthonggi Feebam Yengsinkhre. Paktaknana horamba popi pambising yantatkre lautangsang oina sizinaramba singsu mai thadokre. Matang asida Loyalam E-PAO na namitangi pau pibel lezare tabiri bakudimako amuka hana kurumjari.